ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇ꯭ꯔꯤꯄ꯭ꯂꯦꯠ ꯕ꯭ꯔꯗꯔꯁ ꯚꯣꯂꯨꯝ 2꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠꯊꯥꯕꯤꯔꯛꯄꯤ ꯃꯤꯌꯥꯝꯅ ꯀꯣꯃꯦꯗꯤ ꯔꯥꯏꯇꯔ ꯍꯥꯏꯔꯒ ꯍꯦꯟꯅ ꯁꯛꯈꯪꯕꯤꯔꯤꯕꯤ ꯁꯛꯅꯥꯏꯔꯕꯤ ꯑꯏꯕꯤ ꯑꯔꯣꯖꯥ ꯊꯣꯛꯆꯣꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯚꯣꯂꯨꯝ 1 ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯇꯥꯅꯈ꯭ꯔꯦ꯫ ꯉꯁꯤꯈꯛ ꯑꯅꯧꯕ ꯇꯥꯕꯤꯕ ꯑꯣꯏꯔꯒꯗꯤ ꯚꯣꯂꯨꯝ 1 ꯃꯃꯥꯡꯗ ꯍꯥꯞꯆꯈ꯭ꯔꯕꯅꯤ, ꯃꯗꯨꯃꯛ ꯆꯦꯛ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯅꯤꯡꯁꯤꯡꯖꯕ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡꯗ ꯍꯦꯟꯅ ꯗꯤꯗꯤꯀꯦꯠ ꯇꯧꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗꯥꯏꯂꯣꯒꯁꯤꯡ ꯃꯇꯧ ꯇꯝꯕꯤꯒꯅꯨ, ꯑꯐꯕꯗꯨꯇꯪ ꯂꯧꯈꯠꯄꯤꯌꯨ, ꯐꯠꯇꯕꯁꯤꯡꯗꯨꯅ ꯂꯥꯞꯅ ꯊꯝꯕꯤꯈꯣ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯄ꯭ꯂꯣꯠ ꯑꯃ ꯁꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯒꯠꯆꯈꯤꯕ ꯗꯥꯏꯂꯣꯒ ꯑꯃꯗꯤ ꯊꯧꯗꯣꯛꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯒꯤ ꯅꯥꯀꯣꯡ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯕꯤꯔꯛꯄ ꯖꯦꯀꯣꯕ ꯚꯔꯁꯦꯁ ꯔꯣꯖꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯀꯤ ꯃꯦꯝꯕꯔꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ, ꯑꯃꯗꯤ ꯄꯦꯖ ꯑꯁꯤꯃꯛꯀꯤ ꯑꯦꯗꯃꯤꯟ ꯑꯣꯏꯕꯤꯔꯤꯕ ꯖꯦꯁꯄꯔꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯁꯤꯟꯅꯖꯔꯦ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯛꯅꯥꯏꯔꯕꯤ ꯑꯏꯕꯤ ꯑꯔꯣꯖꯥ ꯊꯣꯛꯆꯣꯝꯒꯤ ꯇ꯭ꯔꯤꯄ꯭ꯂꯦꯠ ꯕ꯭ꯔꯗꯔꯁ ꯚꯣꯂꯨꯝ 2꯫ ꯃꯥꯔꯁꯤ, ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯃꯣ꯫ ꯃꯥꯔꯁꯤꯅ: ꯌꯥꯝ ꯆꯌꯦꯠꯅꯔꯛꯀꯅꯨ, ꯅꯁꯛꯇꯣ ꯐꯖꯔꯁꯨꯅꯦ, ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯥꯏꯀꯜ ꯊꯧꯕ ꯅꯪꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯧꯔꯤꯒꯦ? ꯑꯦꯅꯤꯅ: ꯚꯥꯏ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯃꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ꯫ ꯃꯋꯥ ꯂꯧꯗꯦ, ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯁꯛꯅ ꯆꯥ ꯌꯥꯕ꯭ꯔꯣ? ꯊꯤꯔꯁꯨꯅꯦ ꯀ꯭ꯔꯣꯔꯄꯇꯤꯗ ꯂꯩꯒꯅꯤ, ꯂꯥꯏꯔꯁꯨ ꯇꯠꯅꯕ ꯁꯂꯥ ꯃꯂꯥ ꯈꯥꯟ ꯃꯥꯟꯕ ꯃꯉꯣꯟꯗ ꯂꯩꯗꯣꯏ ꯁꯔꯨꯛ꯫ ꯅꯨꯄꯥꯗꯨꯅ: ꯑꯣ, ꯅꯪꯅ ꯅꯍꯥꯟꯒꯩ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯁꯥꯏꯀꯜ ꯊꯧꯕꯩꯔꯣ? ꯃꯥꯔꯁꯤꯅ: ꯍꯥꯍꯥꯌꯣ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯗ꯫ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯑꯃꯠꯇꯅꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯅꯪꯒꯨꯝꯕꯁꯦ ꯄꯥꯝꯕꯤꯔꯣꯏ꯫ ꯇꯥꯂꯛꯇꯨꯗ ꯃꯥꯔꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯊꯧꯕ ꯀꯧꯕ ꯑꯃꯁꯨ ꯂꯥꯛꯏ꯫ ꯃꯥꯔꯁꯤ, ꯇꯨꯏꯁꯟ ꯁꯨꯇꯤ ꯊꯥꯔꯕꯣ? ꯊꯥꯔꯦ꯫ ꯅꯃꯥꯟꯅꯕꯔꯣ? ꯅꯠꯇꯦ, ꯑꯦꯅꯤꯒꯤ ꯁꯥꯏꯅꯤ꯫ ꯑꯣꯀꯦ, ꯑꯗꯨꯗꯤ ꯌꯨꯝꯐꯥꯎ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦ? ꯌꯥꯏꯌꯦ꯫ ꯕꯥꯏꯛꯇ ꯎꯕꯗ ꯍꯥꯟꯅ ꯌꯥꯔꯝꯗ꯭ꯔꯁꯨ ꯈꯨꯗꯛꯇ ꯌꯥꯅꯤꯡꯉꯛꯄꯩ ꯃꯑꯣꯡꯅꯤ꯫ ꯊꯧꯕꯅ: ꯐ꯭ꯔꯦꯟ, ꯑꯗꯨꯗꯤ ꯁꯣꯝꯒꯤ ꯁꯥꯏꯁꯤ ꯁꯣꯝꯒꯤ ꯁꯥꯏꯀꯜꯗꯨꯗ ꯊꯤꯟꯕꯤꯔꯨꯔꯣꯅꯦ, ꯑꯩꯅ ꯑꯩꯈꯣꯏ ꯁꯥꯏꯁꯤ ꯁꯤ ꯕꯥꯏꯛꯁꯤꯗ ꯊꯤꯟꯖꯔꯝꯃꯒꯦ꯫ ꯖꯦꯛꯁꯟꯅ: ꯑꯝꯇ ꯉꯥꯏꯕꯤꯈꯣ꯫ ꯑꯦꯅꯤꯁꯨ ꯃꯥꯔꯁꯤ ꯑꯃꯗꯤ ꯊꯧꯕꯒꯤ ꯋꯥꯉꯥꯡꯗꯨꯗ ꯏꯀꯥꯏꯁꯨ ꯏꯀꯥꯏꯔꯦ, ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯦꯅꯤꯅ: ꯖꯦꯛꯁꯟ, ꯆꯠꯂꯁꯤꯔꯥ? ꯖꯦꯛꯁꯟꯅ: ꯉꯥꯏꯈꯣ, ꯑꯩ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ꯫ ꯐꯣꯟꯗꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯏ꯫ ꯖꯦꯛꯁꯟꯅ: ꯚꯥꯏ, ꯑꯩ ꯕꯥꯏꯛꯇꯨ ꯋꯥꯏꯒꯦꯅ ꯋꯥꯏꯈ꯭ꯔꯒ ꯃꯗꯥ ꯊꯝꯗꯣꯛꯑꯕꯣ? ꯚꯥꯏ, ꯊꯝꯗꯤ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯊꯧꯕ ꯀꯧꯕ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩ, ꯃꯥꯅ ꯑꯝꯇ ꯊꯧꯒꯦꯅ ꯄꯨꯈꯤꯕꯅꯤ꯫ ꯑꯣꯀꯦ ꯚꯥꯏ, ꯊꯝꯃꯣ꯫ ꯕꯥꯏꯛꯇ ꯑꯝꯇ ꯀꯨꯝꯊꯕꯤꯔꯛꯑꯣꯅꯦ꯫ ꯊꯧꯕꯁꯨ ꯃꯥꯔꯁꯤꯁꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ, ꯎꯄꯥꯏ ꯂꯩꯇꯦ, ꯀꯨꯝꯊꯔꯛꯏ꯫ ꯖꯦꯛꯁꯟꯅ ꯁꯥꯏꯀꯜꯗꯨ ꯈꯥꯝꯃꯒ ꯕꯥꯏꯛꯇꯨ ꯁ꯭ꯇꯥꯔꯠ ꯉꯪꯉꯤ꯫ ꯖꯦꯛꯁꯟꯅ: ꯗꯤꯌꯔ, ꯂꯥꯎ꯫ ꯃꯥꯔꯁꯤꯅ: ꯑꯦꯅꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯇꯣꯡꯉꯛꯑꯒꯦ? ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯑꯩꯒꯤ ꯁꯥꯏꯗꯪ ꯗ꯭ꯔꯣꯞ ꯇꯧꯖꯔꯝꯃꯒꯦ, ꯁꯣꯝꯗꯤ ꯁꯣꯝꯒꯤ ꯑꯋꯥꯏꯕ ꯊꯧꯕ ꯅꯨꯄꯥꯁꯦ ꯊꯧꯕ ꯍꯥꯏꯕꯗꯥꯏ? ꯑꯁꯦ ꯁꯥꯏꯀꯜꯁꯤꯗ ꯊꯧꯃꯤꯟꯅꯔꯒ ꯂꯥꯛꯃꯤꯟꯅꯔꯣ꯫ ꯑꯦꯅꯤ, ꯂꯥꯎ꯫ ꯑꯦꯅꯤꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯃꯥꯔꯁꯤꯗꯨ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯔꯦꯗ ꯑꯣꯏꯔꯦ꯫ ꯑꯦꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯕꯥꯏꯛꯇꯨ ꯇꯣꯡꯈꯠꯂꯦ꯫ ꯑꯦꯅꯤꯅ: ꯚꯥꯏ, ꯆꯠꯂꯝꯃꯒꯦ꯫ ꯃꯥꯔꯁꯤꯅ: ꯖꯦꯛꯁꯟꯅ: ꯊꯧꯕ, ꯁꯥꯏꯀꯜꯗꯨ ꯗꯤꯞ ꯍꯣꯏꯗ ꯊꯝꯕꯤꯔꯝꯃꯣ, 37K ꯄꯤꯕ ꯁꯥꯏꯀꯜꯅꯤ, ꯍꯦꯂꯥꯒꯤ ꯁꯥꯏꯀꯜ ꯅꯠꯇꯦ꯫ ꯑꯣꯀꯦ, ꯕꯥꯏ꯫ ꯖꯦꯛꯁꯟꯅ ꯑꯦꯅꯤꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯖꯦꯛꯁꯟꯅ: ꯆꯠꯂꯨꯈꯤꯒꯦ꯫ ꯑꯦꯅꯤꯅ: ꯍꯣꯏ, ꯁꯥꯎꯅꯨꯀꯣ꯫ ꯁꯥꯎꯗꯤꯌꯦ, ꯊꯤꯟꯕꯤꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ꯫ ꯋꯦꯜꯀꯝ꯫ ꯅꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯐꯖꯩ꯫ ꯑꯃꯨꯛꯀꯁꯨ ꯊꯦꯡꯛ ꯌꯨ꯫ ꯑꯗꯨꯗꯤ ꯑꯃꯨꯛꯀꯁꯨ ꯋꯦꯜꯀꯝ꯫ ꯑꯗꯣ ꯅꯝꯕꯔ ꯄꯤꯔꯛꯀꯦꯔꯣ? ꯑꯦꯅꯤꯅ: 9615-270-844꯫ ꯖꯦꯛꯁꯟꯅ: ꯑꯣꯀꯦ, ꯊꯦꯡꯛꯁ, ꯆꯠꯂꯨꯈꯤꯒꯦ꯫ ꯑꯦꯅꯤꯅ: ꯍꯣꯏ, ꯂꯩꯍꯧꯔꯦꯀꯣ꯫ ꯖꯦꯛꯁꯟꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯏ꯫